ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯅꯔꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤ ꯃꯈꯥꯏ ꯑꯗꯨꯒ ꯄꯤꯑꯥꯔꯒꯤ ꯃꯇꯝ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯤꯐꯝ ꯑꯃ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯐꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯄꯤꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯍꯟꯖꯤꯜꯍꯟꯅꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯇꯧꯅꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯀꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯅꯣꯏꯁꯨ ꯎꯟꯗꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯩ ꯀꯣꯛ ꯉꯣꯟꯖꯔꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯂꯩꯉꯥꯛꯁꯤꯡꯒꯤ ꯃꯇꯝꯗꯨꯅꯤ ꯃꯇꯝꯗꯨꯗ ꯆꯤꯟꯀꯣ ꯀꯦꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯀꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯄꯨꯔꯥ ꯇꯦꯔꯣꯔꯥꯏꯖ ꯇꯧꯔꯀꯥꯟꯗ ꯖꯨꯝ ꯃꯩ ꯊꯥꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯇꯅ ꯈꯣꯠꯇꯅ ꯇꯛꯈꯥꯏꯔꯛꯇꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯑꯗꯣ ꯚꯥꯔꯠ ꯂꯩꯉꯥꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕ ꯃꯅꯤꯄꯨꯔꯁꯨ ꯏꯔꯥꯡ ꯂꯩꯕꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯋꯥꯗꯅ ꯑꯩꯈꯣꯏꯒꯤ ITP ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ 50,000 ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ ꯀꯣ ꯑꯣꯄꯜ ꯖꯦꯜꯗ ꯐꯥꯖꯤꯜꯂ ꯊꯝꯃꯒ ꯆꯞ ꯆꯥꯅ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯀꯩꯗꯧꯋꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯏꯟꯚꯦꯁ ꯁꯁꯄꯦꯟꯁꯟ ꯊꯝꯃꯀꯥꯟꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯝꯕꯁꯨ ꯂꯩꯉꯥꯛꯁꯨ ꯁꯦꯝꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝꯕꯒꯤ ꯑꯗꯨꯗ PRꯁꯤ ꯂꯥꯛꯈꯤꯕꯅꯦꯕ ꯃꯃꯥꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯦ ꯗꯤꯜꯂꯤꯗ ꯀꯧꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯨꯟꯖꯤꯠ ꯂꯥꯛꯈꯤꯕꯅꯤ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯟꯚꯦꯁ ꯁꯁꯄꯦꯟꯁꯟ ꯊꯝꯃꯀꯥꯟꯗ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯔꯣꯝꯕ ꯑꯩꯈꯣꯏꯒꯤ PRꯁꯤ ꯂꯥꯛꯄ ꯃꯇꯝꯗ PRꯒꯤ ꯂꯩꯉꯥꯛꯁꯤ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔ ꯏꯪꯇꯞꯄ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯔꯒ ꯑꯗꯨꯁꯨ ꯉꯝꯗꯗꯅ ꯂꯥꯛꯈꯤ ꯑꯗꯨ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨ ꯁꯦꯝꯅꯕꯒꯤꯗꯃꯛꯇ BJPꯒꯤ ꯃꯔꯛꯇ ꯆꯞ ꯆꯥꯕ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯁꯧꯒꯠꯂꯤꯕ ꯆꯠꯃꯤꯟꯅꯔꯤꯕ NDAꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ MLA ꯃꯁꯤꯡ ꯂꯩ ꯁꯨꯅ ꯂꯩ ꯀꯔꯤ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯔꯛꯄꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯦꯀꯣ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯦ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯔꯝꯕ ꯆꯤꯡꯃꯩ ACꯒꯤ ꯑꯩꯈꯣꯏ ꯋꯥꯏ ꯈꯦꯝꯆꯥꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯄꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯗ ꯂꯥꯛꯏꯕꯗꯤ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯍꯥꯞꯄꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯦꯝꯗꯣꯔꯤꯅꯤꯀꯣ ꯋꯥꯁꯛꯑꯦ ꯋꯥꯁꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯍꯥꯞꯄꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥꯁꯤꯗꯀꯣ ꯃꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯕꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯦꯇ꯭ꯔꯥ ꯄꯤꯖꯦꯟꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯃꯗꯨꯒꯤ ꯅꯨꯡꯒꯤ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯋꯥꯁꯛꯄ ꯂꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯀꯦꯄꯤꯇꯦꯜ ꯏꯝꯐꯥꯜꯗ ꯑꯗꯒꯤ ꯂꯣꯛ ꯚꯕꯟꯗ ꯂꯥꯛꯑꯒꯥꯟꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯅ ꯋꯥꯁꯛꯄ ꯂꯧꯒꯗꯕꯗꯣ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔ ꯚꯕꯟꯗꯒꯤ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯁꯛꯑꯦ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯍꯥꯟꯅ haureeba adugi hana haureeba adagi loire adugi loire kana huji wasak matam sidi ka dore haiba matamida council of minister sia khogi punna semisa tharaga trai thoi legidam ni ko huji phawdi moi manga ji hana akogi khalle leina leire moi manga ji leire aduga lemhori ba khogi tare si jo khoi huji hapri ko hapri gi huji ji la hana la thukre moi manga si jo ko moi portfolio moi pa ge ba kari kari no haji pa me ke gi mam do asu la do hutri ado sigi maraksina koigi ano sarkarsina koigi cabinet mi pham bane abako sibu thagini nga yabo ado hoi aina hangini na kari gino bo ado bulaga ka seme hairaga haibo oragadi magi ado council of minister lebon thoko mayamdu gi khalaga tik 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 lawbo ko tik lawbo mare ba gi ta khanba dedicate sincerity honesty ko oiba ado mabam ji gi khalaga na koigi lenga tu semang no kari gino kari dam to no ano bulaga sigi koigi cabinet minister koigi mayam happi matam lawsi kari gino samu thadu ogan to thibe film da adwai to duri baraba adu basi kari gino masida ko center na yingmo meng saner ba meng kari gino si minister adagi leiru magi leiru cham dere ba endi ge partner mo mayam du hapa kanda seba ka koi cabinet mi pham du pham taragadi mai mana pi ke de pami portfolio du law thoni ko sini si pai ni har gara adu da tik 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 law na ko gi cabinet mi pham di any issue could not get a packet of Kanabodi, Yamna Yaba, Pabam, Oiganeva. At the ground, Maming the Cabinet become Pabe,
ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯈꯦꯝꯆꯥꯟ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯌꯥꯝꯅ ꯃꯥꯗꯤ ꯁꯤꯟꯁꯤꯔꯤꯇꯤ ꯑꯣꯏꯔꯗꯤ ꯀꯣ ꯗꯤꯗꯤꯀꯦꯁꯟ ꯀꯟꯊꯣꯛꯄ ꯅꯦꯁꯅꯦꯂꯤꯖꯝ ꯀꯣ ꯑꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯅꯠꯇꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯣꯏꯕ ꯉꯝꯗꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯧꯅꯨꯒꯤ ꯆꯠꯄ ꯉꯝꯗꯦ ꯆꯥꯟꯗꯦꯜ ꯌꯧꯅ ꯆꯠꯄ ꯉꯝꯗꯦ ꯀꯥꯡꯄꯣꯛꯄꯤ ꯌꯧꯅ ꯆꯠꯄ ꯉꯝꯗꯦ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯉꯥꯛ ꯂꯩꯔꯦꯅ ꯑꯣꯄꯟꯁꯤꯅ ꯐꯖꯅ ꯊꯝꯕ ꯉꯝꯕ ꯁꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯒꯠ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯥꯔꯊ ꯊꯣꯛꯇꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯗꯤ ꯈꯦꯝꯆꯥꯟꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯌꯥꯝꯅ ꯑꯁꯥꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯌꯥꯎꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯤꯌꯣꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯉꯝꯕꯤꯌꯨ ꯃꯣꯔꯦ ꯆꯠꯄ ꯉꯝꯕꯤꯌꯨ ꯆꯥꯟꯗꯦꯜ ꯆꯠꯄ ꯉꯝꯕꯤꯌꯨ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯉꯝꯕꯤꯌꯨ ꯃꯗꯨꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯝꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯎꯅ ꯂꯦꯞꯇꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯊꯕꯛꯅ ꯎꯠꯍꯜꯂꯨ ꯉꯍꯥꯟꯃꯛꯇ ꯑꯩꯈꯣꯏꯅ ꯅꯦꯝꯆꯥꯛ ꯄꯤꯖꯅ ꯍ꯭ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯚꯔꯆꯨꯋꯦꯜ ꯈꯨꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯁꯛ ꯂꯧꯕꯗꯤ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯍꯥꯏꯗꯤ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯖꯨꯅꯤꯌꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯌꯦ ꯅꯦꯝꯆꯥꯛ ꯀꯦꯖꯦꯝ ꯆꯠꯂꯨ ꯅꯪ ꯔꯣꯛ ꯚꯕꯟꯗ ꯆꯠꯂꯒ ꯋꯥꯁꯛ ꯂꯧꯒꯗꯕꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯂꯩꯔꯤ ꯚꯥꯔꯠ ꯑꯁꯦ ꯂꯥꯟꯃꯤꯒꯤꯗ ꯁꯛꯇꯤꯗ ꯃꯔꯤ ꯁꯨꯕ ꯂꯩꯕꯥꯛꯇ ꯂꯩꯔꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯔꯒ ꯚꯣꯠ ꯂꯦꯞꯄ ꯀꯥꯟꯗ ꯀꯥꯔꯥ ꯑꯣꯏꯔꯒꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯅꯪ ꯑꯗꯨ ꯃꯊꯧ ꯇꯧꯗꯣ ꯅꯪꯒꯤꯗ ꯑꯩꯈꯣꯏ ꯂꯩꯔꯦꯅ ꯂꯥꯎꯈꯤꯕ꯭ꯔꯥꯕ ꯑꯗꯨ ꯂꯥꯎꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯦ ꯃꯈꯣꯡ ꯀꯣꯟꯒꯦ ꯅꯥꯍꯣꯡ ꯁꯥꯔꯒ ꯄꯣꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯅꯦꯝꯆꯥꯛ ꯀꯤꯖꯦꯟꯁꯨ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯊꯥꯡꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯃꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯣꯏꯅꯣ ꯑꯗ ꯀꯦꯕꯤꯅꯦꯠ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯣꯕꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯍꯥꯏꯅ ꯚꯣꯠ ꯂꯦꯞꯇꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯃꯇꯨꯡꯗ ꯀꯥꯔꯛꯏꯕꯁꯦ ꯂꯦꯞꯄ ꯀꯥꯟꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯅꯦꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯅꯤꯡ ꯇꯧꯅ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯃꯌꯥꯝꯗꯣ ꯉꯥꯛꯅꯅꯦ ꯉꯝꯕ ꯇꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯁꯨꯝ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯁꯨ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯊꯥꯡꯗ ꯋꯥꯁꯛꯄꯁꯨ ꯚꯔꯆꯨꯋꯦꯜꯒꯤ ꯈꯨꯊꯥꯡꯗ ꯑꯩꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯃꯔꯤꯕꯥꯛꯀꯤ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜ ꯐꯥꯎꯕ ꯂꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯟꯅ ꯊꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯅ ꯃꯣꯏꯗꯣ ꯂꯦꯞꯄꯤꯗꯕꯅꯣꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯗ ꯃꯁꯤꯗ ꯈꯣꯡꯒꯥꯎꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯅꯣꯏꯗ ꯀꯅꯥ ꯁꯤꯟꯒꯗꯣꯏꯅꯣ ꯇꯦꯔꯣꯔꯤꯁ ꯀꯅꯥꯅ ꯅꯣꯏ ꯊꯤꯡꯉꯤꯅꯣ ꯑꯃꯨꯛ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯕꯅꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯇꯥ ꯂꯩꯉꯥꯛꯇꯣ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅ ꯍꯥꯞꯄꯒꯅ ꯑꯗꯨꯒꯤꯗ ꯇꯧꯗꯣꯔꯤꯅꯦꯕ ꯑꯗꯨ ꯍꯥꯞꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯅꯪ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯃꯩ ꯊꯥꯗꯅ ꯑꯗꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯅ ꯁꯠ ꯗꯥꯎꯟ ꯇꯧꯔꯤꯑꯕꯀꯣ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯦꯅꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁꯇꯤ ꯍꯥꯏꯔꯤꯌꯦ ꯄꯥꯝꯗꯕ ꯊꯣꯛꯄ ꯍꯥꯏꯔꯤꯕ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯀꯣ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥꯟ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯂꯥꯎꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃꯅ ꯅꯤꯜꯂꯤꯑꯕ ꯁꯤꯗꯤ ꯌꯥꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯀꯥꯏꯕ ꯋꯥ ꯑꯃ ꯉꯥꯡꯒꯦ ꯐꯥꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯥꯏꯟ ꯀꯥꯏꯕ ꯋꯥꯗꯨꯗꯁꯨ ꯂꯣ ꯆꯠꯇꯕ ꯂꯩꯕꯥꯛꯇꯨꯅ ꯇꯧꯅꯤꯡ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯀꯩꯒꯗ ꯇꯦꯔꯣꯔꯤꯁꯀꯤ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤꯗꯤ ꯀꯩꯗꯧꯒꯤ ꯌꯥꯗꯕꯅꯣꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯁꯨ ꯃꯤꯒꯤ ꯑꯥꯗ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯆꯍꯤ 5 ꯃꯥꯡꯉꯦ ꯇꯧꯔꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗꯀꯣ ꯃꯣꯏꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯚꯣꯠꯇꯨꯅ ꯀꯥꯔꯒ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯅ ꯂꯩꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯕꯀꯣ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯇꯨꯅ ꯈꯜꯂꯒꯅꯦ ꯂꯩꯉꯥꯛ ꯁꯦꯝꯕꯁꯤ ꯃꯤ ꯃꯁꯥꯅ ꯑꯗꯨꯝ ꯑꯗꯨꯝ ꯊꯣꯛꯏꯅꯦꯕ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎ ꯌꯥꯔꯣꯏꯅꯦ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯣꯏꯁꯤ ꯀꯩꯅꯣꯅꯤ ꯑꯦꯛꯖꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯥꯎꯗꯅ ꯏꯄꯤꯁꯤ ꯃꯩ ꯊꯥꯗꯅ ꯂꯝꯕꯤ ꯊꯤꯡꯒ ꯇꯧꯔꯦ ꯁꯤ ꯃꯇꯝꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯦꯅ ꯁꯨꯝ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯑꯩꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥ ꯂꯥꯛꯁꯜꯂꯣ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯦ ꯂꯝꯕꯤ ꯁꯨꯝ ꯊꯤꯡ ꯂꯩꯕ ꯃꯩ ꯁꯨꯝ ꯊꯥ ꯂꯩꯕ ꯃꯣꯏꯅ ꯃꯩ ꯊꯥꯔꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯗꯨꯝ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯌꯦꯡ ꯂꯩꯕ ꯏꯝꯐꯥꯜꯗ ꯇꯧꯅꯦ ꯏꯝꯐꯥꯜꯗ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯈꯔ ꯂꯝꯕꯤ ꯊꯤꯡꯗ ꯈꯣꯠꯇ ꯇꯧꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯐꯨꯠ ꯀꯥꯞꯇꯅ ꯂꯣꯏꯔꯅꯦꯕ ꯑꯗꯩ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯂꯣꯏꯅ ꯑꯣꯔꯗꯔ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟꯊꯨꯡ ꯉꯥꯛꯄꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯆꯤꯡꯒꯤ ꯃꯐꯝꯗ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯂꯝꯕꯤ ꯊꯤꯡꯉꯤꯕ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥ ꯉꯥꯡꯉꯤꯕ ꯑꯦꯟꯇꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯉꯥꯡꯉꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯗꯒꯤ ꯑꯗꯨꯁꯨ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯂꯥꯎꯔꯤꯕꯁꯤꯗꯤ ꯀꯩꯗꯧꯗꯅ ꯂꯩꯒꯦꯕ ꯈ꯭ꯋꯥꯏ ꯀꯤꯕꯝ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯦꯕ ꯑꯗꯣ ꯉꯔꯥꯡꯒꯤ ꯀꯦꯕꯤꯅꯦꯠ ꯃꯐꯝ ꯐꯝꯕꯗꯣ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯈꯦꯝꯆꯥꯟ ꯐꯩ ꯑꯗꯨ ꯃꯣꯏꯒꯤ 5 ꯁꯔꯨꯛ ꯌꯥꯔꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯔꯨꯛ ꯌꯥꯔꯦ ꯃꯩꯔꯣ ꯑꯣꯐꯤꯁꯔ ꯁꯔꯨꯛ ꯌꯥꯔꯦ
ꯐꯝꯃꯤꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁꯇꯅꯤ ꯃꯥꯅ ꯍꯣꯝ ꯄꯥꯏꯔꯦ ꯂꯧꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗ ꯀꯔꯤ ꯄꯥꯏꯔꯦ ꯀꯔꯤ ꯃꯥꯏ ꯐꯝ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯨꯠ ꯂꯧꯍꯧꯗꯔꯤ ꯑꯗꯣ ꯀꯦꯕꯤꯅꯦꯠ ꯐꯝꯕꯗꯨꯁꯨ ꯏꯕꯦꯝꯃꯅ ꯆꯥꯛ ꯄꯤꯖꯅꯁꯨ ꯕꯆꯣꯏꯅ ꯀꯩ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯀꯦꯕꯤꯅꯦꯠꯁꯨ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯐꯝꯃꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅꯦ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯃꯣꯏ 23 ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯆꯞ ꯆꯥꯅ ꯂꯩꯍꯜꯂꯣꯅ ꯈꯪꯕꯤꯔꯣ ꯋꯥꯆꯛ ꯂꯧꯔꯣꯕ ꯇꯤꯛ 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 ꯂꯥꯎꯕ ꯃꯄꯥꯟ ꯀꯜꯂꯕ ꯂꯩꯕ ꯑꯣꯏꯔꯣꯕ ꯃꯣꯏ ꯄꯥꯏꯗꯣ ꯄꯣꯔꯠꯐꯣꯂꯤꯑꯣ ꯃꯌꯥꯝ ꯌꯦꯟꯊꯣꯛꯑꯣ ꯄꯥꯏꯔꯣ ꯄꯥꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯒꯗꯨ ꯐꯝꯕ ꯑꯣꯏꯔꯒꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯗꯕꯅꯣꯕ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯃꯔꯤ ꯁꯪꯃꯌꯥꯒꯤ ꯄꯤꯔꯤꯕ ꯑꯊꯣꯡꯕꯝꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯎꯗꯕ꯭ꯔꯥꯕ ꯑꯩꯗꯤ ꯁꯤꯗ ꯂꯩ ꯑꯗꯨꯒꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯔꯥꯡ ꯀꯦꯕꯤꯅꯦꯠ ꯐꯝꯕꯗꯨꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯀꯣ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅ ꯏꯪꯇꯝꯕ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯊꯛ ꯈ꯭ꯋꯥꯏ ꯋꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ITP ꯏꯟꯇꯔꯅꯦꯠ ꯖꯦꯁꯇꯔ ꯄꯥꯔꯁꯟꯁꯤꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯐꯥꯎꯏ ꯑꯗꯨꯒ ꯑꯗꯨꯃꯛꯅ ꯃꯥꯅ ꯃꯣꯏꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯅ ꯃꯥꯡ ꯊꯥꯔꯒ ꯈꯟꯅꯈꯤꯕꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩ ꯃꯥ ꯊꯦꯡꯛꯁ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ